Sri Lanka versus India Asia Cup Cricket 2023 ngasi Sri Lanka ki Colombo sanari masigi match ase kanana ngamba yai haibasidi ilai laire maramdi India na ngamgani haibasi suksoi soidre India na heavy laire sanari stadium masigi ming R Premada Stadium kawi India na so far Asia Cup ase hana 7 times laukre hande ki season asida Pakistan Bangladesh amama yamno akhal kaidun lehuki bina dubu makoi gi cricket lovers in India bu support hen tawbagi tam uri commentator singna haidibadi 50-50 100 over gi match sanaba yadori brahmanamdi Sri Lanka da karam matam ta nong chugani haiba ngamde adubu ahanba Sri Lanka na toss ngamduna makoina bats oina lauki aduga makoy yam likna ran saraga first innings loikre ngasi gi player sida bowler Muhammad Siraj amadi Bomra Hardik Pandya makoy si performance sathi na fajakre ngasi gi match asi India na pajana winner oibagi pibam da laire ngasi gi match asi completely one sided oikre record ni asi gom match asi oibu oikidri tabu takidri nok punong ning bawani only 51 run the Sri Lanka gi batsman loin out oikre Mohammad Siraj no over amada wicket mari phaw da lauki magi to tell ngasi gi numita 6 wicket ni asi gumba one sided match T20 da phaw da oidi hairi masi record ni ngasi gi match ase India na ngamgani haiba CD 95.5% haibiare ngasi gi hero Mohammad Siraj tare magi ball kulang ase magic ni hai ki record ni cricket history da total 7 over the 6 wicket aduga 21 run khakta bi ki Hardik Pandya gi performance su satti na fajaki Sri Lanka gi fans sing loina mai ngang sin aduna mai musin aduna stadium da le paunari satti na fajakre India gi side tagi India na soidana ngasi gi player sing amgani ngahak matung da hojik second innings horobe ai amasung India gi opener sing nange mase ran lik panina ngamsillaga record to na changki bagi upaya modi soin torakani yamna fajakre ngasi gi record ase India gi oina aduga ngasi gi match sing amlaga di India na 8 times Asia Cup cricket ase loragani